Iramdam asigi nupishingna angang masing yamna poktuna khunai asibu kannaba hotnaminashi haina ikalgi secretary luwang laimana fongdokre. Wafom ngasi apunbagi panggal sagat lashi haibagi wakhalonda sajibu khudol tamba igi khongbul liba amasung khunai yokhatpa imasingda ikai khumna chupaga mari lainana khudol lanthokpagi thorap ngasi iramdam kanba apunbalup ikalna sinduna palace compound da leiba iboyai masumang nila sanglenda pangthokre. Thauram aduda athoiba mingthunglen oina iramdam kanba apunbalup ikalgi president ima naurem ongpi mema lema Tangkhul Naga Foothills Organization के convener nomination committee के Nelson Chitung Lipul के president Somarendo Thokchom amadi state Bisnupriya Manipur Mahasabha Barak Valley Khilonja की general secretary Pukharmbam Jisnu Singh na sarupya ki Thauram asiga mari leinana Manipur gi wangmada leikraba Maitei Singh amadi lamdam asigi mabung mawpa singda achamba sajibu khudol tamki Thauramga mari leinana ikal gi secretary luwang leimana phongdokhibada ikal na sinduna chahi khudingi sajibu khudol tambagi Thauram ase pangthoktuna lakpagi maru eba pandamde khunai asigi mama oibi singgi apunbagi pangal sagatuna afaba chada nauda semgatuna afaba khunai ama semgatnabagi wakhalonda pangthokpani hauji aikhoigi furup asi missing yam silaktabana maram oiraga aikhoigi khunai asibu mangkigadra haibagi jingnaba leire masigumba mayam asidagi kanjanaba lamdam asigi nupi oibi singna angang masing yamna poktuna aikhoigi furup asi missing yam handuna khunai asibu kannaba hotna minashi haina fondokhi Ekoina chumba chaji bukodol tamba igi kongul lebasi ekoina pangthok jabani aduga sina maruwa na chok apung bagi pangan sagat pada ekoi mang jari ba mangala se soidana mai pakane haibagi adugumba wakal bonduda sagat jatna koi chaji bukodol tamba igi kongul leba pangthok jabani aduga ekoina jari kudingi jungi darani koida hege pangthok jabadugo corona di mamang dagi corona ani suba takak kudegi ekoise Koina leiba jungi darani koina pangthok pakuna yo bima singsisu ekoi punna pangthokna bagi ekoi tahi amada thangnana tha ani ahom side ta thangnana pangthok bagi kudong jabadu ekoida awaba kaya thengnaba marakta sin malam ka kudong jabadu mayam ama leibanina ekoi punna sajibu kudol tamba tahi kudingi sajibu thani tara marini panbaside ekoi pangthok jabasida ani sing punsil lakanda kunai yo bima singsu apun bagi pangan sak pada dua punai sigi apa tata nauda kaya sindok tana punai siku yokat pada nasi di ekoi missing yang dapat lagi yang hotam dari nasi di udahan si godong nang main kita pasang jara jara tak terkan naik pan dan guru subjan laga makoi na koding ba paning ba matan nga ayo cak kita yo ngado kucing goro kaya pam dengan sok laga na tak pam tu mana nasi di ekoi di bumi pam tu na lei besing se siku ba mayam matan na mahan kiba the masih pun besing nasi kalu ikan ini lejar pada kau sih kita mau dah asuk kita tik awal kaya nang jam kamu dah tanya kau aku ini pernah sih kusoi dah mak kegadra kaya dah aku ini macam na nang jam sih kita jadi bah aku mungkin lagi bah kau kiba sok lesen nama kau tamakan marfu kau hundoi tadi India kau mengi kau ini aku ini yellow mi missing hengkalan bagi aduh bah hantaran bagi yellow mi dah nanti missing hantaran bagi cara kontrol sih tahu kere Manipur dari cyber control sida sohori bache ngasi ge begi ngasi mo pulli ba mapam sida pulli ba yelo mi oi ba ekoi kam ta sopa akai dadi magi ekoi di cyber control to ya de ekoi di missing ya man ya han ga da bani ka da adu ba pamo wa ta ta ga mo di mare mi le ba ku di mo ki mo koi di missing ye da di da na de ta na ri ba ekoi di de do ekoi ki kuna sida no sum cha ta ki da ngasi di mama Macam pun gama tuh poka dah betul. Mama terana macam pun gama tuh poka di makada amu cuhan harapan dah bami sing taruh dah bah. Macam dah suh yang kalau dah baca mama dah celah lagi kita punai sini mirror se. Aduh masih dia pergi midai haiba, leiba, pergi tampil haiba, leiba pergi. Yellow me indigenous people sing se. Ini mami pun dah jauh jauh dekat so. Makoi sing masih di long gile kata kena. Aku ada 2021 census dah. Aku ise mama tarana maca pun gama tuh poka dah betul ni sudah. Hojik dah 2021 census sudah. Mama tara cina angan sumne di tara katarit 1.7. Jika tamat poka, aduh benar betul. Aduh apa lagi ni? Memang betul deh. Kau orang ngaji
ꯑꯩꯈꯣꯏꯒꯤ ꯏꯀꯜꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯅ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯃꯤꯡ ꯐꯖꯕꯗ ꯑꯣꯖꯥ ꯑꯍꯟ ꯑꯩꯈꯣꯏ ꯑꯣꯖꯥ ꯑꯣꯏꯅꯁꯨ ꯃꯌꯥꯝꯗ ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯛꯀꯤꯝꯗ ꯇꯧꯕ ꯖꯄꯥꯟꯗ ꯇꯧꯕ ꯌꯥꯝꯗ꯭ꯔꯒꯁꯨ ꯈꯔ ꯃꯇꯦꯡ ꯈꯪꯅ ꯑꯗꯨꯝ ꯑꯣꯖꯥꯅ ꯄꯟꯕꯤꯔꯛꯀꯅꯤ